UN Sigawari Sanabiki Matam Leptri, Manipulanga ki Maikay United Naga Council UN Siga Wari Sananaba, Aiba Sirol Pidana Khan Kravus Mipam Pang Tokani Haikiba, Ta Siga Humdadi, NSN IM India Lenga Kuyak Bina Kiba, Framework Agreement, Ningsing Toram, Pang Tokadavana, Saruk Yabang Amlo Herakrapa Matunda, Lenga ki Maikay Digi Makata Lep Kidri. Numit aduda framework agreement gi common pangthokani hairakibada natana UNC gi maikei di hausi state asigi oiriba phiba masida council asigi mihitsingna imphal chatok sen tawbada khudong sadri haba wafam su phungdokibani maram masina UNC gi president NC Lorhona phungdokibagi matungina ngarang phawbadadi lainga ki maikei di mifam asigi tamang atopa numit ama leblak pulaitri henasu paus na makhatana phungdorakli Ranke Kilungkulda ZUF amasum IM ki marakta Khudong amasukli ngarang ayuk Tamenglong district ki Ranke Kilungkulda Zirang United Front ZUF amasum NSN IM ki kedar singi marakta akan mamongda Khudong habigi pau phangmodigi media asina Tamenglong police control hanglungda thawdo asi district asigi Tauksem police station ki manung sanba Ranke Kilungkul ki mapum amada thokibani haina phongdorakhi Khudong kiba khulai paiba kedar singi manungdigi ama noi maruna pandana Sokhre habigi report su phangki thawdo asigi matangna media asina phangba pawgi matunginadi Ranke Kilong hairiba khulasi Assam gi kasarga nangna Tamenglong gi ngamkhai manungda leibani maphamasi new Kaifundai khuldi awang romda Tauksem subdivision lomda kilometer tararam lapna leibani hari thawdo thuliba maphamasi khwaidigi nakpa security force ki post na new Kaifundai da leiba kuntragani pan AR noiri nongmai maruna panduna soklaba kedar adu NSN IM ki oigani nakal animakna ngarang ayuk pung mangarom tarakpadi gi horaga pungkhaya marom subna Khudong khiyari palliba truck punamak pusilakna ba CM na taksingkhri khongsangdagi pot singliba truck sing CRPF na pubiyu yadri gari lising ani rom panduna leiri National Highway Kuntraga Teret ki lambi phataba amasum escort ki award pa leibana Assam manung amasum zuribam da panduna leiriba pochai thana yawa truck sing ahenba security pibiraga pulap puslakna ba thabok lokhatpina ba Transporters and Drivers Council TDC na Chief Minister Y Khemsa na taksingkhri amaramda Khongsang Railway Station dagi pot sing silakpagi thabok tawriba truck sing CRPF convoy satpada pibiyu adri driver sing su thawai khubak ta haplaga pot pusilakpa ngamnaroi haina ngasidagi Khongsangi gari sing satpa leplaga hari TDC gi president Hizam Ranjina Chief Minister ikiba chirol amada hai Ziribam digi Imphal tamna posai thana yawa gari sing pusilakpa amasum Imphal digi Ziribam tamna ahang gari sing satkibada ngaksen bagi thabak tawna bagi tama CRPF ki company nipan deploy tawri adumainamak National Highway kuntraga tari ki lambi gi phibam phataba amasum escort chatnaba security gi masing watpana pochai thana yawa truck lising amaga satre ki mathata Assam Ziribam ngamkai amasum Ziribam da pallaga leiri amadi Palliba singa sigi manungda kharadi numit tarani gi mathakta mapam aduda leirakli hari masina maram oiraga Manipur da tangai fadaba polam singi awat apa leibana pochai gi mamal ka hena wongkhalakli lambi asida palliba driver sing awaba sauna mayunari makoina pusilagwa posai sing patpumduna mangbi yauri nongmagi gari sing leptana masing hengalaknabasu pusilaktabana supply chain na phibam ka hena sukolari oiragliba phiba masi yenglaga laingakna akanaba khongthanga moina miyeng sangbiduna panduna leiriba gari singadu masing yam pusilaknaba ahenba company khapkat biduna CRPF ki squad masing hengat han biwari gari gumba CRPF ki masing hengat han bada Khudong sadaba leirabasu IRB amasu Manipur Rifles na singwa state force sing akanaba khongthanga moina sisinaraga ziriba mamasum Assam manungda pallaga leiriba posai thana yawa gari sing adu pothuraknaba khongthang lokhatpiu haiba wafam sirol aduna Chief Minister thamki masiga loinana lambi thonggi phibam phatriba si yenglaga NSIDCL bu National Highway Kuntraga Teret ki phibam sogliba mafam sing war footing da semjin hanbiduna gari sing ayet apan yauduna sanglakpa yahanana ba khongthang lokhatpiu haiki hauzik pallaga leiriba yamlabu gari sing asi loina pusilakraba matungdagi lamdam asida moksagumna gari sing satok pusin tawbada Khudong sangani masi hek pusilaktriba phawbudi pallaga leiriba gari gi masing nongmagi leptre hengalaktuna hena awaba phiba mayukna hangani hari asiguma phiba masida gari sing pusilakna bahona bada TDC na angama thakta mateng pangani hainasu phongdokhi
Nakal amaromda Khongsang Railway Station dagi posai singsilakpagi thabak tawriba trucksing hana CRPF kanboi marakta puna satlaklamma do hawkiba numit kharanigi mamangdagi makoida order thokpada yaudabana Khongsangi gari sing puba ngamlaroi haiduna pubiyu yadri swari Atopa media report amagi matung ina gari lising anirom pandunari security convoy masing yamdaba amasum national highway kuntraga taret imphal jiribam lambigi phibam phattabana gari sing jiribam digi imphal yorakpada matam sangmana manipur gi damak tangai fadaba polam sing amasum petroleum gi pothok sing pusilakpa gari lising anirom jiribam gi lengang pokpidegi horaga assam gi pailapul hendok phau kilometer kullom parengleng legali Nongka hena subana national highway sida landslide to na thokpa amasum lambi gi phibam ka hena fatabana lambi asida jiribam di imphal tamna gari sing lakpada matam sangmi gi sahinga lakli lambi asida hana jiribam gi gari sing sanglakpada imphal yawbada numit nini sanglamba to hauzik gari sing jiribam di imphal yawbada numit mari ni degi taruk ni fawu sangma yawri Gari gumba Khudong sadragana sayolamagi matak sangli hari National Highway sida gari sing ngak sialaga purona ba deploy tawriba CRPF company asi supladagi nipan kaktani CRPF company nipan asni imphal gi jiribam tamna hangma gari sing pusinba masum jiribam digi posai thani yaw gari sing ngak sialaga puthurak bagi thawak tawribani loinana lambi asida imphal gi jiribam tamna hangma gari sing satkiba masum jiribam digi posai thani yaw masum petroleum gi polam sing ngak sinduna pusilakpada matam ka hena sangmana security convoy sing lambi marakta panduna laikhibada jiribam amasum imphal gi gari sing pusilakna ba madi puthokhina ba escort laitabana gari sing toina pusilakna ba honabada khudong sadaba mayunari hadi karigumba matamda security laiti haiduna jiribam digi gari sing nominini humni pusilakta ba yawri Convoy piba tarabasu convoy amakhakna gari sing pusilakli masina maram oiraga jiribam manung amasum jiribam ga tainaba assam gi ngamkai manung da manipur gi gari sing nomonomi gi masing hengalaktuna hauzik jiribam manung khaktada posai yawbo truck amasum petroleum tanker satruk hena amasum assam gi jiriga tigi national highway paring asida silsar gi poilapur hena punwa gari lising amaga samri rom pareng lenglaga manipur da sanglakna ba ngairi haisu pawus ta makata na phongdorakli Kangpokpi da yung kaahum tumna sakri Kangpokpi district ki manung salma Kangpokpi ward number 8 da thangjanami ki numidang na khangawdana horakhiba maina sakpadagi yum ama amasum asanwa kaahum maina tumna saktuna lupa crore 1.35 rongi malusang would on create Maina tumna sakraba yumadugi yumbu singadudi Kangpokpi ward number 8 gi thangjangam hawkip sei humdraga manga khoi asanu ka singaduna saimol khundagi nengnai song tok thang sei kunga manga zopi khundagi nenglai hoi hawkip sei kuntra amasum zenet hawkip sei kungom doi leibane August 9 gi numidang pung 3 kamini nifuga mangarom tawada thangjangam hawkip ki yumdagi hawraga thangnana leiba asanba ka ahum aduda sandorakhibani maidu miyamna kannaba honarabasu kanmangamdana lanthum singadu amana thokibani thawdu oduga mari lendana pikhalakhiba mangtakhibagi report ki matungina thangjangam hawkip ki oina lupa crore 1.18 nengnai song tok thangi lupa lakh 8.92 lingnai hai hawkip ki lupa lakh 5.69 amasum zanet hawkip ki lupa lakh 2.14 rongi lanthum sing mangtakri hari Mai sakpa aduda imung sing aduda leiba maruai ba si sangkya su ut on kriyadi mai sakpa aduga mari lendana police tagi phangba ahanba report ki matungina mai adu electric tagi haurak po igani sinari adu mena mai adu mataw kramna kadai di haurak pano haiba sapsana khangmamdri mai sakpa matam aduda hawkip ki yumda masagi sei tarag humdai suraba nemin lan hawkip amasun sei taragan thai surabi lamhoineng hawkip su yumatuda laikhi du moinama makoigi mama mapadi Kangpokpi ward number 7 da masanupi gi manak sakhiari anga ani du laikai du gi miyoi sing masum na ha sing matam sana kalhoki ane su paus da makatari hauzi kuki ama sumite gi marak santi purak po aithokloi UKNE se minister yimnam khemsan singana nahan Santi amasum free movement gi matang phongdokhiba wafam adu United Kuki National Army UKNA na yakhidabaga loinana haujiki oiriba phiba masida kuki amasum maitai kanglup ani gi marakta santi pura po ithoklo heri
UKNA na nanthokkiba sirol aduda Chief Minister na kangpokpida lakbada phongdokkiba wafamsing adu thawin sini amasum separate administration gi demand amu hana sesinhali handa Committee on Tribal Unity kotu na phongdokkiba wafamsing bu criticize tawraduna hauzik thokliba conflict asina soolaba miyam mateng pangnaba masum isagi lam ngakthoksanaba sem saduna laibiyu haina UKNA na phongdorakli political gi objective asi electoral politics manadi suhaidi Maraksida Chief Minister Y Kemsan Singana kangpokpida lakibadu matana kotuna clarification na matholakli kotuna hai gamgi phaide miyam na Chief Minister butaram na okpada national highway hangli haina phongdokhiba masum video sing viral sakibadu kotuga mari lenadi gamgi phaide sathariba counter blockade adu demand phangdriba phawba makhatana sathakigeni haidi Amarom kuki taba mafam singda sangbagi right laiti me ahumda kuki amadi Meetei-kuki khrebane bu wapam amasu tholakli Se Minister Kemsana kuki taba mafam singda sangbagi moral amadi constitutional right laiti English ngani ga kungo humdo gi me ahumda kuki amadi Meetei-kuki khrebane haina Kuki Human Right Council KHRC gi makedi gi phongdorakli KHRC na thadorak pasiro laduna makhatara dun hai Nan Chief Minister Y Kemsana kangpokpida lakiba madi kuki gi MLA nemsa kipge namasum how khulet kipge na taran okibegi thong adusu akan mon kan nem tawi CM Kemsana kangpokpida lakibadu ikai khangdaba amadi kuki community singda lan ohana ba satharakpa divis tactics ki thong amani maram aduna kuki community punamakna nahan gi thong adu akan mon yaningdi Chief Minister Yumnam Kemsana ningsinggadabadi kuki amadi Meitei frup ani gi marakta haukiba English ani ga kungu humdagi me ahumdagi hauna tokhai tana khrabani hauji kuki amadi Meitei ani gi marakta puwari lam identity buffer zone ethnic boundary punamak tongalabani makhatana kuki taba mafam singda lakpa yaroi kuki taba mafam singda lakpa haibis kuki len gi dama thawai thakraba miyoi sani ga kun henbagi thawai bu ikaiba pibani hauji Furup singna ngairi basi India amadi Malem gi miyoi singna kuki singi damak tongan laiba ama semlakpa aduni India government amadi Malem na kuki furup singna kari karamba demand tali amadi haujiksu tuminna laitri habiyai khangi kuki furup na tali ba separate ki wapam asigi matana kariguma makhala matagi yasinabagi wari sanaroi maram aduna kuki taba mafam singda lakpa yaroi wari sanaroi amadi separate administration gi damak kuki singi warep hanbar laitri hainasu sirol aduna makhatana phongdorakli nakala maramna kuki NP Manipur na Chief Minister Y Kemsana nan kangpokpida lakiba thawram adubu akan mamonu yaningdaba phongdokhibaga loinana CM bu taran okpagi thawram aduga kuki NP Manipur ga mari leinati hainasu makhatana phongdorakli Deputy Chief Minister ki convoy gari na thomar Bihari amala khidri masagi se yangkai ga manga suraba Bharat Kapir kauba Bihar gi miyoema lambi lantoknana honaringaida Jammu and Kashmir gi Deputy Chief Minister Surinder Chowdhury gi convoy gi manungsanma vehicle Scorpio na thomba digi lekana bangamdana laikhidri report asin hai thaudu Jammu gi outskirt leiba Gangyal da hokiba thangja numiki numidang pung 8:05 taba matamna thokibani thaudu Deputy Chief Minister Surinder Chowdhury bu maki residence da Thiluraba matung halakpagi lambi da Deputy Chief Minister gi convoy da yawba vehicle Scorpio na thomba dagi lekana bangamdana laikhitabani official singi matung ina Deputy Chief Minister gi convoy vehicle na thomlamba dagi laikhidraba miyedu Bihar gi Samstipur dagi ni mak dukan amada thabak tawdun lerakhiba mi amani haina phongtokli thaudu osugi matang ahanbi oina investigation chathabada Deputy Chief Minister gi convoy gi saruk ama oiriba vehicle Scorpio amana thombadagi laikhidabani haiba khangmangamli thaudu odur Scorpio du thorakliba driver aduna khudakta Bharat Kapir bu hospital ama layeng nabagi damak pukatki haiba su khangmangamli haina pau sna makhatana phongtorakli Russia Ukraine numidang na Kapnabada miyoi tare Sikhre kaya ama Sokhre Russia amasum Ukraine na numidang amaga attack sing tawna khre amasum nakal animak misam sing Sikhre amasum atay miyam ama Sokhre hana local authorities na phungdokre
ख्वाइदगी नौबा एटेक्सिंग असिदा यूक्रेन की ड्रोन सिंग रशिया की बेलगोरोड बॉर्डर रीजन द सही मरी सुरबा अंगांग नुपा मसा अमा यावना मियोय कुनगा मरी रोम सोनख्रे अमसु मियोय मंगा सिखी नकल अमरोम द यूक्रेन की अनिसुबा ख्वाइदगी साउबा सिटी खरकिपता अवांग अपार्टमेंट ब्लॉक अमद रशियन मिसाइल सिंग एटेक सथरखिबदा मियोय एनी सिखरे अमसु तराहुम सोखरे यूक्रेन की ब्लैक सी द लेबा ओडेसा हिथांगफमदा मिसाइल सिंग अमसु ड्रोन सिंग की एटेक मियोय निपान अमसु सोखी रशिया की नोवोरोसियक सिटी दा इंटरप्राइज अनी अमसु प्राइवेट होम अमगी मथकता यूक्रेन ड्रोन सिंग की मस्जिद मकाई सिंग तारखी हैना नुमाइजु नुमित सिटी दुगी मेयर नाइकी रीजनल अथॉरिटीज ना तारखीबा मस्जिद मकाई सिंग अदुदा मियोय अमा सोकी अमसुम युम अनी सोकी लोइनना अपार्टमेंट ब्लॉक अमगी थोंगनाव अमा होमदोकी हैना रीजनल अथॉरिटीज ना कोना हाइकी हरी त्रिपुरा बांग्लादेश की मियोयमा BSF ना कापतुना हाथख्रे त्रिपुरा मदि बांग्लादेश का ताइनबा ngam परिंग द लैबा मोगाली एरिया दा आइन काइना लैबा सिद संगसिलंगना बो होनरंबा बांग्लादेश की मियोयमा BSF पर्सनल सिंग नोंगैना कापतुना हाथख्रे त्रिपुरा पुलिस की मतुंगिना इंडिया मदि बांग्लादेश की ngam परिंग दा लैबा त्रिपुरा की उनाकोटी डिस्ट्रिक्ट की मनुंगसनबा बॉर्डर एरिया दा स्मगलर सिंग ओइगनी हाइना सिंगनबा मियोय खरा इंडिया की टेरिटोरी दा आइन काइना संगसिलंगना बो होनरंबा थेंगनबदगी ngam परिंग दु बंगाक सेनबगी मथौ तौरिबा BSF पर्सनल सिंगना नोंगैना कापतुना थिंगना बोनाखि BSF ना नोंगैना कापतुना स्मगलर सिंग दु ताकथोख्रबा मतुंग मफम अदुदा संगसिनुना येंगबदा बांग्लादेश की मियोयमा थवाई याउद्रबा सिबाक्संग ओइना तादुना लेनबा थेंगनरखिबनि हाइना फोंदोक्रि नकल अमरोमदा लैबासिगी ममिंग लैरबा न्यूज एजेंसी अमगा उनाकोटी डिस्ट्रिक्ट की SP रिसब का थौदोसिगी मतानो वडी सानबदा स्मगलर खुरपु अमना इंटरनेशनल बॉर्डर लंसिलगलबा मतुंग लैबासिगी टेरिटोरी लंसिनना बहोनरिङै सैरक्ता BSF पर्सनल सिंग मखोइबु थिंगना बोनाखि अदुबो स्मगलर सिंग अदुना योचै हमदी क्रिकेट बेट सिजनदुना BSF पर्सनल सिंग अदुगी मथक्ता एटेक सतरखि BSF पर्सनल सिंगना मसांगा थोक्सनबगिदमक नोमै कापदा हारिबा बांग्लादेश की मियोयदु लैखिदबना हैना फुंदो हैनासु पाउसना मखाताना हारि